Matam kuina thengnarudabu oibana anido mafumdudagi pakhande phana kuina apen-penda wari sanaduna lei. Ngasi nongma sanaraga loigadaba nati wari sisu. Thuhenbadu ahanba ubada thoisu magi thamoida kaishu phaukhide haibadi yaru. Maithongna khaji uthoktabagi wani nupa magi mo yengningbana. Thuhenbana ngasi phauba mabu nuksibirambasu ubada magi thamoisu aduki matik penjing. Karamna supeloi matam sidadi asigumba nungsibadi atangbani tangna thokpani thuhenbana thoibo nungsiba yorumda boirambadi nungsiba yorumda boirabadi nahana masu nupi mathiramlani adubu thuhenba madu tawde maramdi thoibu mana nungsiribasini thamoi sengani atopa mana mahusinba ngamgadaba nati nupa ma khakda nati nupi masu chamane kaiguma thuhenbana nupi thiramlaba thoglabaso mahag yum pandana dumak nungsiba magi damak kathoglamgani phana kuina apen-penda phungdoknar matung thuhenba mana thoibo mayumda thinbirei yum chatringai office da hana thoina chasi haiduna chali thoigi beka phone ga office da hundoklambani office gi madu lawar matung thohenba thoibo mayumda thinbirei yauroduna thongal duda gari do khami thohenba da onsilaga tamoyai yumda changlusi changlarui hayengoina halaman tharagi thoisu makata de nomi oina tawi adudi tamoyai ai changkrage ngaiko thoi kaino haibagum thuhenba di ingli thuhenba thoigi makutagi phone da lawi lo khango thoisu fatfat hangi thuhenba magi number do thoigi phone da namdana mangonda call toksili thuhenba gi number do hanana thoigi phone da save torga lerami tamoyai haidana simana wasindoklabasu thuhenba gi number di adumak save tawduna thambani madu ubada thuhenba chahi tarit sibo phone torokdana leiba ngami tawina kamaina ring chatringai de kakpa kaige tamoyai nupi thiramadi haidana aise hoi haidana makokto nomi thuhenba wam tanganglakti thoida muni yengdana lei ai changkrage ko thuhenba so hoi haidana makokto nomi thuhenba na machina thongla khumlaktabaduda thoi chatpa ngamda thuhenba da tuminna muna yengdana lei thuhenba gi mongduda chatpa ngamre maso thuhenba so thoi gi mongdu khangladuna rasi laina nokphe tawi aduga thoi gi laibakta nungsina machindana khajik thenglei thoi se kaina momon tawjai makhajai ani do ngangselei ikai bedugi ora male chango tamoya yum yobaga call tawrke thoi su hoi haina makokto nomi aduga tamna gari dudagi kumthakri tabli mayum lomda changkhri thuhenba magi mamin uba phangli fawba thoibu yengduna lei uba phangaktraba matamda gari do mamai tamna leithoga thauraga chakri somda thoina mayumda changlakpada mama amadi machi mabo loina mangonda mabu ngaiduna lermi ma lakani haidana ana pau pikhrabani adunani mayamna ngaiduna leinariba thoigi maramda maboknasu machi amadi sanada loina hairabani aduna hena ngakba haidudi oidi sanamana mai puthoraktuna changlakriba machanupiba mai ukpirami lili machindagi wa machida matangangde adabu misna ani dudagidi mapitana pikthana langkhalai khangawdana manawnupibu yam chena konsilai yam chena thoisu kabli monokduna che nangkhakna ichigi damak honarakibani ngasi phawba machi enadi ngasi phawba inawgi damakta kaisu tawba ngamde inawgi mangna mangaka uhenba natan ichi nangi mangda lepa phawba ikaiba phawrabani che adumai haino aina chedagi pamjabadi aibu manawa moina thamoi sengna nungsibiba minungsida adu khaktani chegi thoi lili manaw nupibu amukana konsanjai sana mamai leithoga susu tawduna lei machin manaw anigi matawdu bada thoi mama bu yengduna mama bu tamna kawi ima sana mapidu teithokduna asukuina uwa phangudraba ichagi saktamse kasidi ima yengwagi penba naidri sana machanupi gi mukukta nungsina nanbi matam pumbada oiroi haiba wahisina
ꯑꯩꯒꯤ ꯆꯤꯟ ꯑꯁꯤꯗꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯏꯆꯥꯗ ꯆꯩꯕꯤꯈꯤꯕꯅꯤ, ꯉꯥꯡꯕꯤꯈꯤꯕꯅꯤ꯫ ꯃꯃꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯆꯥꯅ ꯃꯤꯃꯥꯡꯗ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯄꯤꯔꯦ꯫ ꯃꯇꯤꯛ ꯆꯥꯔꯕꯤ ꯃꯃꯥ ꯑꯃꯒꯤ ꯃꯃꯥ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯡꯊꯣꯜ ꯑꯁꯤ ꯑꯩꯉꯣꯟꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦ꯫ ꯏꯃꯥ, ꯀꯩꯒꯤ ꯑꯗꯨꯃꯥꯏ ꯀꯞꯄꯤꯅꯣ? ꯑꯩ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏ ꯀꯞꯀꯅꯣ꯫ ꯏꯃꯥ ꯍꯣꯏ, ꯏꯆꯦ ꯍꯣꯏ, ꯑꯕꯣꯛ ꯍꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕꯗꯣ ꯑꯩ ꯎꯅꯤꯡꯉꯦ꯫ ꯊꯣꯏ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯒ, ꯆꯦ, ꯑꯉꯥꯡꯗꯤ ꯄꯨꯔꯛꯄ ꯀꯥꯎꯔꯦ, ꯌꯨꯝꯗ ꯅꯥꯇꯩꯒ ꯂꯩꯍꯧꯔꯦ꯫ ꯅꯪ ꯂꯥꯛꯀꯅꯤ ꯇꯥꯕꯗ ꯏꯆꯦ ꯐꯤꯔꯣꯜ ꯐꯥꯎꯕ ꯍꯣꯡꯗꯅ ꯆꯦꯜꯂꯛꯏꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯏꯇꯩꯁꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯣ꯫ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯗꯣ ꯁꯤꯗ ꯆꯥꯛ ꯄꯨꯟꯅ ꯆꯥꯔꯁꯤ꯫ ꯍꯣꯏ, ꯏꯆꯦꯅꯦ ꯍꯥꯏꯈ꯭ꯔꯒꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯒꯅꯦ ꯅꯐꯤ ꯅꯔꯣꯟꯁꯦ ꯍꯣꯡꯗꯣꯛꯑꯣ꯫ ꯏꯃꯥ ꯏꯆꯥꯒꯅꯦ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯌꯥꯝꯃꯤ꯫ ꯅꯕꯣꯛꯇꯁꯨꯅꯦ ꯏꯃꯥꯅ ꯌꯥꯝ ꯋꯥꯔꯧꯔꯤꯕꯅꯤ꯫ ꯇꯣꯝꯕꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ, ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯗꯕꯗꯨꯅ ꯉꯁꯤꯗꯤꯅꯦ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯁꯦ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯦꯗꯅ꯫ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯆꯥꯛꯅ ꯂꯩꯈꯤ꯫ ꯏꯌꯥꯁꯤꯗ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯇꯥꯕ ꯌꯥꯈꯤꯗꯕꯅꯤ꯫ ꯋꯥꯐꯝ ꯈꯔ ꯇꯧꯔꯒꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯕꯗꯤ ꯑꯩꯁꯨ ꯑꯗꯨꯛ ꯋꯥꯅ ꯂꯩꯔꯝꯃꯣꯏꯗꯅ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯅꯃꯥꯁꯦ ꯊꯦꯝꯂꯒꯅꯦ ꯆꯥꯛ ꯄꯤꯖꯅꯕ ꯍꯣꯠꯅꯕꯗ ꯑꯕꯣꯛ ꯁꯤꯒꯦ ꯇꯧꯏ꯫ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯏꯅꯥꯛꯇꯒꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯂꯥꯞꯊꯣꯛꯅ ꯂꯩꯍꯜꯂꯔꯣꯏ꯫ ꯅꯥꯀꯟ ꯑꯃꯗꯅ ꯊꯣꯏꯟꯕꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯈꯥꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯕꯗꯣ ꯃꯥꯡꯒꯣꯜꯗ ꯅꯨꯡꯊꯤꯜꯒꯤ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯟꯕ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯈꯛꯇꯅꯤ ꯍꯜꯂꯛꯏꯕꯁꯤ꯫ ꯊꯣꯏꯟꯕꯅ ꯅꯣꯡꯃꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯏꯉꯛꯉꯛꯅ ꯊꯣꯏꯟꯕꯗ ꯄꯨꯂꯞ ꯌꯦꯡꯂꯛꯏ꯫ ꯀꯨꯏꯔꯦ ꯃꯥꯅ ꯅꯣꯛꯄ ꯎꯈꯤꯗꯕ꯫ ꯎꯈꯤꯗꯕꯗꯤ ꯅꯠꯇꯦ, ꯁꯨꯡꯅꯣꯛꯄꯨ ꯅꯣꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯣꯛꯄ ꯍꯥꯏꯁꯤ ꯃꯉꯣꯟꯗꯒꯤ ꯀꯥꯎꯈꯤꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯤ ꯊꯥꯖꯗꯅ ꯅꯣꯛꯂꯛꯄꯁꯤꯗ ꯃꯌꯥꯝ ꯄꯨꯝꯕꯗꯣ ꯉꯛꯄꯅꯤ꯫ ꯊꯣꯏꯟꯕ ꯃꯌꯥꯝ ꯆꯥ ꯊꯛꯂꯝꯕꯗꯨ ꯎꯕꯗ, ꯂꯥꯡꯂꯦꯟ, ꯑꯩꯒꯤꯁꯨ ꯀꯣꯐꯤ ꯑꯝꯇ ꯁꯦꯝꯂꯛꯎ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯏꯟꯕ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯃꯒ ꯔꯥꯅꯤꯒꯗꯣ ꯋꯥ ꯉꯥꯡꯅꯗꯦ, ꯑꯃꯅ ꯑꯃꯗ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥ ꯁꯥꯗꯅ ꯍꯧꯒꯠꯂꯛꯏ꯫ ꯉꯥꯡꯂꯨꯅꯨ, ꯍꯧꯖꯤꯛꯇꯤꯅꯦ ꯏꯅꯝꯃ ꯐꯪꯂꯕꯅꯤ, ꯊꯕꯛ ꯑꯆꯧꯕ ꯑꯃꯁꯨ ꯇꯧꯔꯕꯅꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯍꯥꯏ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯅꯔꯣꯟꯗꯣ ꯆꯨꯝꯃꯨꯅꯦ꯫ ꯑꯩꯗꯤ ꯉꯁꯥꯏꯅ ꯈꯪꯉꯤ, ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯗꯕꯩ ꯋꯥꯅꯤ꯫ ꯑꯀꯨꯞꯄ ꯋꯥꯔꯣꯜꯗꯤꯅꯦ ꯇꯥꯃꯣꯌꯥꯏꯗ ꯍꯪꯉꯨ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅ ꯇꯧꯔꯤꯁꯤꯕꯣ? ꯄꯨꯛꯅꯤꯡꯁꯤꯕꯨꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯍꯟꯕꯁꯤꯕꯣ? ꯔꯥꯅꯤꯁꯨ ꯏꯔꯥꯡ ꯂꯥꯡꯅ, ꯆꯠꯂꯣ, ꯐꯣꯟꯗꯣ ꯂꯧꯊꯣꯛꯁꯣ꯫ ꯃꯈꯣꯏꯗꯅꯦ ꯐꯣꯟ ꯇꯧꯁꯤ, ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯁꯤ ꯏꯕꯦꯝꯃ꯫ ꯂꯩꯃꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯔꯥꯅꯤꯁꯨ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯄꯥꯎꯁꯤ ꯁꯣꯏꯗꯅ ꯆꯨꯝꯂꯝꯒꯅꯤ꯫ ꯏꯁꯨ ꯅꯨꯄꯥꯒꯤ ꯃꯥꯏꯊꯣꯡꯁꯤ ꯌꯥꯗꯦꯕ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯇꯥꯃꯣꯌꯥꯏꯒꯤ ꯀꯣꯐꯤꯗꯣ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯈꯜ ꯈꯜꯂꯛꯏꯕꯅꯤ ꯃꯥꯒꯤꯁꯨ ꯃꯆꯤꯟꯗ꯫ ꯇꯞꯅ ꯁꯣꯟꯖꯩ꯫ ꯇꯥꯃꯣꯌꯥꯏꯗꯤ ꯍꯥꯏꯅ ꯂꯨꯍꯣꯡꯈ꯭ꯔꯅꯤ꯫ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯃꯥ ꯅꯨꯡꯁꯤꯔꯤꯅꯦ ꯍꯥꯏꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯁꯨ ꯀꯣꯏꯍꯧꯗ, ꯍꯥꯏꯔꯛꯄꯁꯨ ꯑꯃꯠꯇ ꯌꯥꯍꯧꯗ꯫ ꯁꯥꯎꯅꯤꯡꯉꯤꯗ ꯌꯥꯝꯅ ꯑꯩ꯫ ꯏꯃꯨꯡ ꯑꯅꯤꯃꯛ ꯄꯥꯎ ꯐꯥꯎꯗꯣꯛꯅꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯃꯊꯥ ꯁꯥꯕ, ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯤ꯫ ꯏꯃꯨꯡ ꯑꯅꯤꯃꯛꯇ ꯃꯈꯣꯏꯅꯁꯨ ꯊꯣꯏꯒꯤ ꯃꯐꯝꯗ ꯁꯥꯎꯕ, ꯅꯨꯡꯉꯥꯏꯇꯕ, ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯃꯈꯣꯏꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯊꯣꯏꯟꯕꯒꯤ ꯆꯍꯤꯅ ꯌꯥꯁꯜꯂꯛꯇꯕꯒ ꯏꯃꯨꯡ ꯑꯅꯤꯃꯛ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯋꯥ ꯇꯥꯟꯅꯗꯨꯅ ꯃꯇꯝ ꯐꯥꯎꯕ ꯂꯦꯞꯅꯕ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯊꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯀꯨꯠ ꯇꯥꯔꯦ꯫ ꯀꯨꯏꯊꯅ ꯊꯝꯕ ꯃꯈꯣꯏꯅ ꯄꯥꯝꯗꯕꯒꯤꯅꯤ꯫ ꯊꯨꯅ ꯂꯨꯍꯣꯡꯕꯁꯤꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯌꯦꯠꯄ ꯂꯩꯇꯦ, ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯀꯥꯏꯅꯔꯨꯕꯅ ꯊꯣꯏꯟꯕ ꯊꯣꯏꯕꯨ ꯐꯪꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯊꯥꯗꯣꯛꯅꯤꯡꯗ ꯃꯅꯥꯛꯇ ꯑꯗꯨꯝ ꯊꯝꯅꯤꯡꯂꯕꯅꯤ꯫ ꯆꯠꯅꯕꯤ ꯑꯃ ꯂꯩꯕꯅꯤꯅ ꯃꯗꯨꯁꯨ ꯍꯦꯛꯇ ꯇꯧꯕ ꯉꯝꯗꯕꯅꯤ꯫ ꯉꯁꯤꯁꯨ ꯂꯥꯡꯂꯦꯟ ꯍꯥꯟꯅꯒꯨꯝ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ꯫ ꯄꯨꯡꯗꯣ ꯈꯔ ꯉꯟꯈꯠꯅ ꯂꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯇꯥꯃꯣꯌꯥꯏ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯤꯇꯦꯁꯟꯗꯣ ꯊꯕꯛ ꯇꯧꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯄꯤꯔꯝꯃꯤ꯫ ꯀꯪꯂꯩꯒꯤꯁꯨ ꯑꯃ ꯄꯤꯅꯕꯗꯤ ꯄꯨꯔꯛꯏ, ꯑꯗꯨꯕꯨ ꯀꯪꯂꯩ ꯂꯩꯕꯗꯤ ꯎꯗꯦ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯍꯧꯗ꯭ꯔꯤꯕꯅ ꯀꯦꯟꯇꯤꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯀꯪꯂꯩ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯪꯂꯩꯗꯣ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯒ ꯀꯣꯐꯤ ꯊꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯃꯥꯏꯊꯣꯡ ꯁꯨꯛꯅ ꯕꯤꯠ ꯍꯜꯂꯗꯨꯅ, ꯆꯪꯂꯔꯣꯏꯒꯦꯗ ꯑꯩ, ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯪꯂꯩꯅ ꯎꯈꯤꯕꯅ ꯍꯥꯟꯕꯅ ꯀꯧꯔꯛꯏ꯫ ꯂꯥꯡꯂꯦꯟ!
Langlin sa sablip na kang lady yung li. Dr. Nupidiso, magi duty matam yok select panara kaino. Kudang duda pung hai fet yung laga, hagolaga jangkri. Nupido jangkraba duda di, Langlin sa tam na jangli. Pamo, ay nangi coffee kaugi. Yarni da. Kang lay makata di, nukfitaw na, Langlin gi coffee ma, order daw kri. Langlin makuta pariba invitation card na. Si, ako'y tamayay ka, tuway gagi luhong bugini. Sir, ngantana law. Kang lay tam na loksali, wadi ngang di, anido nga hag tumin-tumilay ni. Langlin chalagi hay na, maya ka na wahay gitawi. Adubo kang lay na fathang ni. Nang diwali bo. Ipen-pen di, kang lay magi wahang do. Ado na Langlin isaw-saw ni na kumlay. Kuiraroy giso. Kang lay mamit kasaglap tuk na napalera bo. Laite, ado imahoy na hay na birani hay. Ado ka nang nayado ba? Kaino, punsigi lai panar khan bisibo phagiro. Nasagya pa makhanong na dro. Hoy, aiso wakal kira khan bawat kramale. Aigi khangna zaba nungsina zaba thamongdre. Saroi di phai lagza hobani na. Kaibo? Kisanati da sir, adudi ai mungchang lagi. Ngaiko, wari sakisi. Langlin kumde, mamitu na kang lay doy ni yingli. Luhong bodo ngamoy hai ko. Kaya, maram di ko na kawo. Ado luhong bodo yabadi yaro. Maram do. Wado loy di, kang lay kudang na siriba gari do da hai fedingi. Pungsi yakri, chang lasi. Wado hariga pamnam badigi hagot kre. Langlin su makata bangam da hagoli. Mang tharo. Langlin su kang lay mong do da itak takana mang thado na chali. Kang lay su mong hada, Langlin gi matung tam nay na do na chali. Madam na hoki bana, thoy gi hijingpot kari kara pumna magloi kituna, luhong mo namin atu su yoragli. Mayam pumba ilang heklangi. Langlin su yumda, thagdok thokpoy bana, kusin hek cheli. Luhong baloy duna, nupa mayumda, nupi mayungi mi kara khazik tin duna li. Kara di thongna bahok krabani. Lili amadi mabok tombi di thoy gi manak talay. Thoy mamitagi mapi sinta kapi, mabuni nungsina. Nupi oina poklu bana kantok payadraba matang amani. Matang asina nupi oibi singiso kwaidigi mabukning nungsiba matang aduni. Mache lili so mamitagi mapi sintaduna kaptuna thoibu nungsina konsel biri. Haukiba matam singdo iching asiri yam pamure. Amuk halakpa yaradi haidana ayamna chai. Nohmatasu ichinina harau laikidi. Ahinga mapawba hek tuminakidi. Iche Sidi, ichigi thamoy siyam chay. Kaigi aina asakyam na thamoy piklubano haidana. Ithanta warauche. Chigi thoy, nagyam nuay na layo ko. Che. Thoy atopa wahay amata, machinagi thokpa ngamdi, kapanadana. Tombi lilibu tiyamdana mapana thokan kre. Natradi horen phawba, machin manaw kapminaraga laybatari haidana. Tombi maso, masunupigi mapokta nungsina nanbi. Isu thoy, iyangway, anay gawda nuhay na paluko, nakuna nembo, nangi hek pukchaba, ima baba ni kanduna seba tawgadabani. Napuroy baga punchi chupa nungsina na layboyo, matam chupada thakhanay na, lamchat hazat phazana ligadabani ko. Hoy hebo, hauziktine, abukso nena hek tare wakalse, wadrido, isu gidamak khanbada abukse layman oiban, adubu huzikti phare, isu thoy bidi laibak phabin. Bubo, yangway bubok su thok lage, mayam waina duna layramani. Thoy maboku chakhino haina khamjaba sungamda, phathaba sungamda, higi kaptuna lay. Tombi su masunupi gi manaktagi chaningbadi nate, adubu kari di upay lay. Tombi susut kaptuna rumadudagi thokre. Thoy di mabungni nungsina kaptuna lay hawi. Mayamdo hek thokibaga thuyenbado karumdagino fut phawsali. Thoy mapido makutuna day thui. Thuyenba thoygi manakta phamduna thoyda muna yengduna tamna hari. Namikado pungpom pomi. Kapadi pom taba. Aiga matam khra lapnabado adumaina kapamoyne. Thoy mamit pairap thuyenbadi yengi. Tamoyay nagonda karim narkano. Ngasidi ay pungiyam nungsi.
ꯊꯣꯏꯍꯟꯕ ꯊꯣꯏꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯁꯤꯟꯕꯤꯔꯤ꯫ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯅ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯣ ꯃꯈꯥ ꯇꯥꯅꯗꯤ ꯀꯞꯄꯅꯨ ꯅꯀꯣꯛ ꯆꯤꯛꯅꯕ꯫ ꯍꯧꯖꯤꯛꯄꯨ ꯀꯞꯄꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯣ ꯍꯟꯕ ꯌꯥꯒꯗ꯭ꯔꯣ? ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯈꯜꯂꯨꯅꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯨꯍꯣꯡꯅꯤꯡꯅꯤꯅꯤ꯫ ꯇꯥꯃꯣꯌꯥꯏ ꯍꯧꯅꯌꯦ ꯅꯃꯥꯟꯅꯕꯁꯤꯡꯗꯤ ꯄꯥꯔꯇꯤ ꯇꯧꯍꯧꯔꯤꯌꯦ ꯅꯪꯁꯨ ꯌꯥꯎꯔꯨꯆꯣ꯫ ꯀꯩꯒꯤ? ꯃꯤꯒꯤ ꯅꯨꯄꯤꯅ ꯌꯨ ꯊꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯎꯏ ꯑꯗꯨꯒ ꯅꯪꯅ ꯀꯩ ꯍꯥꯏꯕ? ꯇꯥꯃꯣꯌꯥꯏꯗꯤ ꯑꯗꯨꯝ ꯊꯛꯏꯗꯨꯗꯤ꯫ ꯑꯗꯣ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯀꯥꯟꯗ ꯊꯛꯄꯩ ꯋꯥꯅꯤ꯫ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯗꯤ ꯍꯧꯖꯤꯛ ꯌꯨꯒꯤ ꯃꯊꯧ ꯑꯩꯉꯣꯟꯗ ꯇꯥꯗ꯭ꯔꯤ꯫ ꯑꯗꯨꯗꯤ ꯇꯥꯃꯣꯌꯥꯏꯅ ꯑꯩꯒꯤ ꯃꯇꯥꯡ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯌꯨ ꯇꯥꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯈꯧꯗꯦꯝꯗꯨꯅ ꯆꯪꯂꯛꯏ꯫ ꯊꯣꯏ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯂꯥꯡꯂꯦꯟ ꯏꯅꯝꯃ ꯇꯥꯃꯣꯌꯥꯏ ꯑꯕꯣꯛꯀ ꯏꯃꯥꯒꯅ ꯆꯥꯛ ꯆꯥꯅꯕ ꯀꯨꯝꯂꯛꯑꯣꯌꯦ꯫ ꯅꯪꯗꯤ ꯆꯥꯔꯕꯣ? ꯑꯣ ꯂꯨꯍꯣꯡ ꯅꯨꯃꯤꯠꯇꯤꯅꯦ ꯀꯩꯅꯥꯒ ꯕꯣꯔꯒ ꯍꯥꯟꯅ ꯆꯥꯒꯗꯕꯅꯦ꯫ ꯑꯣ ꯊꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯂꯥꯛꯑꯣꯀꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯃꯒ ꯊꯣꯏꯍꯟꯕ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯈꯨꯐꯖ ꯑꯃ ꯉꯁꯤꯗꯤ ꯅꯝꯃ꯫ ꯊꯣꯏ ꯈꯨꯝꯗꯦ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯂꯥꯡꯂꯦꯟꯅ ꯇꯧꯗꯨꯅ ꯊꯣꯏꯕꯨ ꯃꯈꯥꯗ ꯄꯨꯊꯕꯤꯔꯤ ꯆꯥꯛꯈꯨꯝꯗ꯫ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯆꯥꯛꯂꯨꯛ ꯑꯅꯤ ꯐꯖꯅ ꯃꯁꯥ ꯅꯥꯟꯅ ꯁꯦꯝꯗꯨꯅ ꯊꯝꯃꯤ꯫ ꯑꯃꯅ ꯊꯣꯏꯍꯟꯕꯒꯤꯅꯤ ꯑꯃꯅ ꯊꯣꯏꯒꯤꯅꯤ꯫ ꯊꯣꯏꯍꯟꯕꯗꯤ ꯍꯥꯟꯅ ꯐꯝꯊꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃꯅ ꯅꯨꯡꯁꯤꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯅꯈꯨꯠ ꯍꯥꯝꯃꯨ ꯂꯥꯛꯑꯣ꯫ ꯊꯣꯏꯁꯨ ꯀꯣꯝꯄꯥꯛ ꯃꯆꯥꯗꯨꯗ ꯃꯈꯨꯠ ꯍꯥꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ꯫ ꯊꯣꯏꯍꯟꯕꯗꯤ ꯋꯥ ꯉꯥꯡꯗ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯁꯨ ꯏꯀꯥꯏ ꯏꯀꯥꯏ ꯅꯥꯀꯟꯗꯨꯗ ꯇꯞꯅ ꯆꯥꯕ ꯍꯧꯏ꯫ ꯔꯥꯅꯤꯅ ꯆꯥꯁꯤꯜꯂꯨ ꯆꯥꯁꯤꯜꯂꯨ ꯂꯣꯏꯅ ꯍꯦꯛ ꯆꯥꯊꯣꯛꯀꯗꯕꯅꯤ ꯂꯦꯝꯍꯟꯕꯒ ꯌꯥꯔꯣꯏꯀꯣ꯫ ꯂꯥꯡꯂꯦꯟꯁꯨ ꯇꯧꯅꯔꯤꯕꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯌꯦꯡꯂꯝꯃꯒ ꯀꯤꯆꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯌꯥꯝ ꯇꯤꯜꯂꯝꯕꯒꯤ ꯆꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯅ ꯀꯤꯆꯟꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯐꯣꯟꯗꯣ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯀꯪꯂꯩ ꯑꯣꯏꯔꯝꯕꯗꯨꯗ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯐꯣꯟꯗꯨꯗꯒꯤ ꯀꯪꯂꯩꯅ ꯑꯩꯗꯣ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯅꯪꯗ꯭ꯔꯤ꯫ ꯂꯥꯡꯂꯦꯟ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯣꯏꯅ ꯂꯥꯛꯀꯦ ꯑꯩ ꯏꯇꯣꯝꯇ ꯆꯪꯂꯛꯄꯗꯣ ꯇꯜꯂꯤ ꯅꯪ ꯍꯥꯏꯐꯦꯠꯇ ꯊꯣꯛꯂꯛꯀꯦꯔꯥ ꯂꯥꯡꯂꯦꯟ꯫ ꯂꯥꯡꯂꯦꯟꯗ ꯇꯁꯦꯡꯅ ꯇꯨꯝꯕꯗꯤ ꯌꯥꯝ ꯇꯨꯝꯅꯤꯡꯂꯝꯃꯕꯅꯤ ꯑꯗꯨꯕꯨ ꯀꯪꯂꯩ ꯑꯣꯏꯔꯝꯕꯗꯨꯗ ꯃꯃꯤꯠꯇꯨ ꯁꯤꯡꯈ꯭ꯔꯕꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯀꯩꯝꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯀꯪꯂꯩꯅ ꯇꯜꯂꯦ ꯍꯥꯏꯔꯣ? ꯍꯣꯏ ꯊꯣꯛꯂꯛꯀꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯐꯣꯟꯗꯣ ꯐꯠ ꯀꯛꯇꯨꯅ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯕꯁꯤꯗ꯫ ꯂꯥꯡꯂꯦꯟ ꯒꯦꯠꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯒꯦꯠꯂꯣꯝꯗ ꯊꯣꯛꯂꯛꯄꯗ ꯀꯪꯂꯩꯗꯣ ꯒꯦꯠ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯆꯠꯊꯣꯛꯑꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯔ ꯆꯪꯉꯣ ꯂꯥꯛꯑꯣ ꯏꯅꯝꯃꯒ ꯇꯥꯃꯣꯌꯥꯏꯒꯁꯨ ꯆꯥꯛ ꯆꯥꯍꯧꯔꯤ꯫ ꯂꯥꯡꯂꯦꯟ ꯑꯩꯗꯣ ꯆꯪꯒꯦ ꯇꯧꯔꯝꯕꯅꯦꯕ ꯑꯗꯨ ꯐꯔꯛ ꯑꯃ ꯇꯥꯔꯤ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯂꯥꯛꯑꯒꯦ꯫ ꯀꯩꯗꯧꯔꯒꯦ? ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯏ꯫ ꯂꯥꯡꯂꯦꯟꯗꯨ ꯏꯉꯛꯉꯛꯅ ꯀꯪꯂꯩꯗ ꯌꯦꯡꯉꯤ꯫ ꯈꯔ ꯊꯨꯔꯣ ꯏꯃꯔꯖꯦꯟꯁꯤꯅꯤ꯫ ꯃꯥꯒꯤ ꯒꯥꯔꯤꯒꯗꯣ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯏꯃꯥ ꯍꯣꯏꯗ ꯑꯝꯇ꯫ ꯑꯁ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯊꯨꯔꯣꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯏꯊꯛ ꯊꯛꯀꯠ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯂꯥꯡꯂꯦꯟ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯃꯈꯣꯏꯗꯤ ꯋꯥꯔꯕꯅꯤꯅ ꯇꯨꯝꯈ꯭ꯔꯕꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯋꯥꯅꯔꯕꯅꯤꯅ ꯇꯨꯝꯅꯈ꯭ꯔꯦ ꯀꯅꯥꯝꯇꯅ ꯍꯟꯅ ꯌꯦꯡꯁꯜꯂꯨꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯨꯅꯤ ꯈꯤꯡꯂꯛꯂꯤꯕ ꯑꯂꯥꯝꯒꯤ ꯃꯈꯣꯟ ꯑꯗꯨꯅ ꯊꯣꯏꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯏ꯫ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯧ ꯑꯅꯧꯕꯤꯅ ꯁꯥꯗꯅ ꯌꯥꯍꯧ ꯉꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯊꯣꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯣꯟꯗꯣ ꯉꯥꯜꯍꯜꯂꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯥꯏꯅ ꯌꯦꯡꯉꯤ꯫ 3 ꯇꯥꯔꯝꯗꯧꯔꯦ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯊꯣꯏꯍꯟꯕꯁꯨ ꯐꯃꯨꯡꯗ ꯂꯩꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯇꯥꯃꯣꯌꯥꯏꯗꯤ? ꯇꯟꯖꯥꯗꯨꯗ ꯊꯣꯏꯍꯟꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯀꯩꯗꯧꯕꯒꯤ ꯍꯧꯒꯠꯂꯤꯅꯣ? ꯇꯨꯝꯃꯣ ꯑꯂꯥꯝꯒꯁꯦ ꯄꯨꯡ 3ꯗꯒ ꯊꯝꯖꯤꯜꯂꯗꯅ꯫ 3ꯒꯤꯁꯨ ꯊꯝꯃꯤ 3ꯒꯤꯗꯣ ꯇꯥꯍꯧꯗ꯭ꯔꯤ꯫ ꯑꯗꯣ ꯇꯨꯝꯈꯣꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯒꯠꯂꯣ ꯌꯥꯝ ꯉꯜꯂꯤ꯫ ꯌꯥꯔꯣꯏ ꯇꯥꯃꯣ ꯃꯧ ꯑꯅꯧꯕꯤꯅꯤ꯫ ꯑꯣ ꯑꯩꯁꯨ ꯈꯪꯉꯤ ꯉꯔꯥꯡꯗ ꯂꯨꯍꯣꯡꯗ ꯉꯥꯏꯔꯤꯕ꯫ ꯇꯥꯃꯣꯌꯥꯏ ꯇꯨꯝꯃꯣ ꯍꯥꯏꯕ ꯊꯕꯛ ꯅꯪꯉꯔꯣꯏ ꯃꯤ꯫ ꯌꯥꯔꯦ ꯑꯩꯅ ꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯕꯅꯤ꯫ ꯊꯣꯏ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯊꯣꯏꯍꯟꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯍꯟꯕ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯊꯣꯏꯒꯤ ꯅꯥꯀꯟꯗꯒꯤ ꯐꯝꯊꯔꯛꯏ꯫ ꯑꯩꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ ꯋꯥꯏ ꯇꯩꯅ ꯇꯩꯅ ꯋꯥꯏ ꯁꯤꯠꯄ ꯑꯦꯚ꯭ꯔꯤꯊꯤꯡ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯃꯣꯕ ꯑꯗꯨꯒ ꯍꯧꯒꯠꯂꯣ ꯏꯔꯨꯖꯔꯒꯅꯦ
ꯗꯨꯛ ꯊꯥꯔꯒ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯁꯦꯡꯕꯒꯤꯔꯣ ꯍꯩꯃꯥ ꯑꯩꯕꯨ ꯅꯣꯡꯇ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕ꯭ꯔꯣ ꯇꯥꯃꯣ ꯌꯥꯏꯗꯗꯤ ꯍꯩꯄꯥ ꯁꯥꯗꯅ ꯀꯅꯥꯅ ꯇꯧ ꯍꯥꯏꯔꯤꯕ ꯍꯣ ꯅꯪꯗꯣ ꯋꯥꯍꯟꯅꯤꯡꯗꯕ ꯑꯗꯨꯒꯤ ꯂꯣꯏꯔꯦ ꯂꯣꯏꯗ꯭ꯔꯤ ꯍꯧꯗ ꯉꯥꯏꯔꯤ ꯇꯥꯃꯣ ꯌꯥꯏꯒꯤꯁꯤꯗꯤ ꯄꯥꯈꯪ ꯑꯔꯤꯕꯅ ꯑꯉꯥꯡ ꯃꯆꯥ ꯂꯧꯔꯒ ꯌꯥꯝꯅ ꯂꯨꯅ ꯇꯧꯏꯗꯨꯅꯤꯅꯦ ꯊꯣꯏꯒꯤ ꯃꯈꯨꯠ ꯃꯆꯥꯗꯣ ꯇꯞꯅ ꯂꯧꯏ ꯑꯩꯗꯤꯅꯦ ꯌꯥꯝ ꯂꯨꯅ ꯇꯧꯗꯣꯏꯅꯤ ꯌꯦꯡꯉꯨꯅꯦ ꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯅꯤꯗꯤ ꯍꯥꯏꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯅꯧꯔꯤꯉꯩꯗ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯔꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯇꯧꯍꯜꯂꯤ ꯅꯨꯄꯥꯅ ꯇꯨꯝꯃꯒ ꯂꯩꯒꯅꯤ ꯅꯨꯄꯤꯅ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯁꯤꯅꯦ ꯇꯥꯃꯣ ꯌꯥꯏꯗꯗꯤ ꯂꯩꯇꯦꯍꯦ ꯇꯧꯁꯨ ꯇꯧꯍꯟꯅꯤꯡꯗꯦ ꯄꯨꯟꯅ ꯍꯧꯒꯠꯃꯤꯟꯅꯔꯒ ꯊꯕꯛꯇꯣ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯕ ꯊꯣꯏꯁꯨ ꯑꯣꯏꯅꯕ ꯀꯩꯋꯣꯏ ꯃꯔꯩ ꯇꯧꯔꯤ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯇꯥꯃꯣ ꯌꯥꯏꯅ ꯍꯥꯟꯅ ꯍꯧꯒꯠꯂꯝꯃꯤꯗꯨꯗꯤ ꯍꯣ ꯁꯤꯗꯤꯅꯦ ꯅꯪꯅ ꯉꯟꯇꯥꯅ ꯑꯂꯥꯝ ꯊꯝꯖꯤꯜꯂꯝꯃꯒ ꯃꯇꯥꯡꯅꯤꯗ ꯇꯥꯃꯣ ꯌꯥꯏꯅ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯄꯥꯡꯅꯕ ꯍꯣꯠꯅꯅꯤꯗ ꯊꯣꯏ ꯅꯣꯛꯃꯤ ꯃꯥꯒꯤ ꯇꯥꯃꯣ ꯌꯥꯏꯗ ꯌꯦꯡꯖꯩ ꯊꯣꯏꯟꯕꯨꯁꯨ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯊꯣꯏꯗ ꯅꯛꯁꯤꯜꯂꯤ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯉꯣꯟꯗꯒꯤ ꯃꯥꯡꯈ꯭ꯔꯅꯨꯀꯣ ꯍꯟꯗꯛꯇꯤ ꯑꯩ ꯈꯥꯡꯕ ꯉꯝꯃꯣꯏꯕ ꯊꯣꯏꯒꯤ ꯃꯈꯨꯠ ꯄꯥꯏꯔꯤꯕ ꯊꯣꯏꯟꯕꯒꯤ ꯃꯈꯨꯠꯇ ꯃꯥꯅ ꯑꯃꯨꯛ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯄꯥꯏꯁꯤꯜꯂꯤ ꯇꯥꯃꯣ ꯌꯥꯏꯅ ꯇꯥꯜꯂꯁꯨ ꯍꯟꯗꯛꯇꯤ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯂꯔꯣꯏꯅ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯈꯔ ꯍꯦꯜꯂꯛꯄꯗꯣ ꯊꯣꯏ ꯀꯤꯆꯟꯗ ꯆꯥ ꯂꯣꯟꯗꯨꯅ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯗꯨꯅ ꯂꯩ ꯂꯩꯃꯨꯁꯨ ꯆꯪꯂꯛꯇꯨꯅ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯕꯣ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯆꯥꯅꯕ ꯈꯛ ꯉꯥꯏꯔꯤ ꯏꯃꯥꯁꯨꯅꯦ ꯃꯤ ꯅꯨꯡ ꯂꯥꯛꯄꯒꯤ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤꯉꯩ ꯆꯥꯛꯈꯨꯝꯗꯒ ꯆꯪꯂꯛꯑꯒꯅꯦ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒ ꯁꯪꯗ꯭ꯔꯤ ꯌꯥꯅꯤꯗ ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯁꯨꯅꯦ ꯍꯧꯒꯠꯂꯒ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯕ ꯌꯥꯔꯤ ꯄꯣꯠꯅꯤ ꯄꯨꯡ 7 ꯇꯥꯔ ꯐꯥꯎꯕ ꯍꯧꯒꯠꯇꯦꯕ ꯏꯃꯥ ꯇꯨꯝꯖꯈꯤꯁꯅꯨ ꯌꯥꯏ ꯀꯗꯥꯏꯗꯒꯤꯅꯣ ꯊꯦꯡꯃꯜꯂꯦ ꯏꯃꯥ ꯍꯧꯗꯣꯛꯎꯒꯦ ꯇꯟꯖꯥꯗꯨꯗ ꯔꯥꯅꯤꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯧꯔꯛꯑꯝꯃꯤ ꯍꯩ ꯂꯩꯃ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎꯅꯦ ꯅꯕꯣꯛ ꯅꯠꯇ꯭ꯔꯅꯦ ꯃꯄꯥꯟꯗ ꯀꯟꯅ ꯀꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯂꯨꯒꯦ ꯂꯩꯃꯗꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ ꯊꯣꯏꯟꯕꯁꯨ ꯀꯤꯆꯟꯗ ꯆꯪꯂꯛꯄꯅꯤ ꯀꯩꯅꯣ ꯃꯄꯥꯟꯗ ꯃꯤꯔꯥꯡ ꯂꯥꯡꯉꯤꯁꯤꯕꯣ ꯀꯅꯥ ꯂꯥꯛꯏꯖꯥꯠꯅꯣ ꯈꯪꯗꯦ ꯑꯕꯨꯡꯅꯁꯨ ꯇꯥꯃꯣ ꯌꯥꯏ ꯀꯧꯈꯤꯕꯅꯤ ꯂꯩꯃꯗꯨ ꯇꯥꯍꯥꯇꯥ ꯑꯃꯨꯛ ꯆꯪꯏ ꯃꯦꯃꯥ ꯆꯥꯗꯣ ꯄꯨꯊꯣꯔꯛꯑꯣ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯃꯃꯥꯒꯤ ꯐꯤꯡꯕ ꯃꯇꯧꯗꯨꯗ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯆꯟꯅꯨꯄꯤꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯦ ꯆꯦꯜꯂ ꯃꯥꯜꯂꯤꯅꯦ ꯊꯣꯏꯒ ꯊꯣꯏꯟꯕꯒꯗꯨ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯕꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯗꯤ ꯇꯨꯝꯂꯤꯕꯣꯏ ꯅꯤꯡꯉꯦ ꯋꯥꯅꯤ ꯂꯩꯃ ꯏꯐꯤꯡꯅ ꯑꯃꯨꯛ ꯊꯣꯛꯈꯤ ꯊꯣꯏꯟꯕꯁꯨ ꯊꯣꯏꯗ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯒꯤ ꯆꯥ ꯄꯨꯊꯣꯔꯛꯏ ꯑꯍꯜ ꯂꯃꯟꯁꯤꯡ ꯅꯤꯡꯊꯤꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯪꯂꯩꯗ ꯆꯦꯟꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯩ ꯀꯪꯂꯩ ꯍꯥꯏꯕ ꯅꯨꯄꯥꯁꯤ ꯃꯈꯣꯏꯅꯁꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯕꯅꯤ ꯑꯗꯨꯅ ꯑꯐꯕ ꯅꯨꯄꯥꯗꯨꯗ ꯆꯦꯟꯕꯅꯤꯅ ꯑꯗꯨꯝ ꯍꯔꯥꯎꯅꯕ ꯇꯥꯕꯅꯤ ꯔꯥꯅꯤꯒ ꯂꯩꯃꯒꯅ ꯂꯥꯡꯂꯦꯟꯕꯨ ꯉꯟꯇꯥꯅ ꯃꯇꯝ ꯆꯥꯅ ꯊꯤꯜꯂꯛꯅꯕ ꯍꯥꯏꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯣ ꯂꯥꯡꯂꯦꯟꯕꯨ ꯊꯤꯜꯂꯛꯂꯦ ꯃꯌꯥꯝꯗꯣ ꯍꯦꯛ ꯀꯣꯏꯂꯥꯡ ꯂꯥꯡꯏ ꯊꯣꯏꯟꯕ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤꯁꯨ ꯂꯥꯡꯏ ꯑꯃꯁꯨ ꯆꯔꯥꯡꯅꯩ ꯊꯧꯗꯣꯛ ꯃꯊꯪ ꯊꯣꯛꯆꯤꯟꯕ ꯑꯣꯏꯕꯅ ꯂꯥꯡꯂꯦꯟ ꯊꯤꯜꯂꯝꯃꯒ ꯃꯥꯒ ꯃꯌꯨꯝꯗ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯅꯪꯕꯨ ꯉꯔꯥꯡ ꯇꯨꯝꯅꯤ ꯍꯥꯏꯅ ꯆꯪꯈꯤꯕꯗꯥꯏꯅꯦ ꯑꯩꯗꯤ ꯇꯨꯝꯂꯤꯕꯣꯏ ꯍꯥꯏꯗꯅ ꯈꯜꯂꯤ ꯑꯩꯁꯨ ꯈꯪꯗꯦ ꯃꯥꯗꯣ ꯇꯥꯃꯣ ꯌꯥꯏ ꯂꯨꯍꯣꯡꯕ ꯂꯥꯛꯄꯅꯤ ꯊꯦꯡꯅ ꯑꯗ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅ ꯀꯧꯊꯣꯛꯄ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯆꯠꯂꯒ ꯑꯗꯨꯝ ꯆꯦꯜꯂꯤ ꯑꯩꯒꯤ ꯐꯣꯟꯁꯨ ꯃꯥꯅ ꯑꯗꯨꯝ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯂꯨꯍꯣꯡꯅꯤꯡꯗꯕꯅ ꯁꯥꯔꯤꯕ ꯑꯗꯨꯒ ꯅꯅꯝꯃꯒꯤ ꯆꯥꯛꯀꯧꯕ ꯐꯥꯎꯕ ꯂꯣꯏꯔꯒ ꯆꯦꯜꯂꯁꯨ ꯌꯥꯏꯗꯅ ꯏꯃꯥ ꯁꯤꯕꯨ ꯑꯩꯅꯔꯣ ꯏꯃꯥꯕꯨ ꯂꯨꯍꯣꯡꯉꯨ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯍꯩ ꯌꯥꯔꯦ ꯅꯐꯤ ꯅꯔꯣꯜꯗꯣ ꯍꯣꯡꯗꯣꯛ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯂꯩꯃꯗꯨ ꯊꯣꯛꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯏꯅꯝꯃ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯀꯪꯂꯩꯒ ꯑꯩꯒ ꯅꯨꯡꯁꯤꯅꯈꯤꯕꯁꯨ ꯂꯩꯇꯦ ꯃꯥꯅ ꯑꯩ ꯐꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯏꯃꯔꯖꯦꯟꯁꯤ ꯂꯩ ꯍꯥꯏꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯤꯡꯕꯗꯣ ꯊꯨꯡꯖꯔꯕ ꯅꯠꯇ꯭ꯔꯣ ꯏꯅꯝꯃ ꯂꯥꯡꯂꯦꯟꯁꯨ ꯃꯈꯥ ꯇꯥꯗ ꯃꯣꯡꯕ ꯅꯣꯛꯏ ꯊꯣꯏꯟꯕ ꯕꯦꯜꯀꯣꯅꯤꯗꯨꯗ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯂꯩ ꯊꯣꯏꯁꯨ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯊꯣꯏꯟꯕꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯇꯥꯃꯣ ꯌꯥꯏ ꯀꯩꯗꯧꯔꯒꯦ
ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯥꯡꯌꯦꯟ ꯆꯠꯈꯤꯕꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ ꯊꯣꯏꯍꯟꯕ ꯈꯨꯝꯗꯦ ꯃꯃꯤꯠꯇꯨꯅ ꯌꯦꯡꯕ ꯇꯃꯛ ꯊꯣꯏꯗ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧꯗꯨ ꯈꯪꯂꯕ ꯊꯣꯏꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯁꯨ ꯇꯥꯃꯣꯌꯥꯏꯗ ꯆꯦꯜꯂꯒ ꯂꯨꯍꯣꯡꯂꯤꯁꯤꯅꯤ ꯂꯥꯡꯂꯤꯟꯒꯤꯁꯨ ꯃꯇꯝ ꯌꯧꯔꯛꯏꯅꯤ ꯅꯨꯄꯥ ꯐꯠꯇꯕꯁꯨ ꯅꯠꯇꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨ ꯊꯣꯏꯍꯟꯕ ꯂꯥꯡꯂꯤꯟꯒꯤꯗꯃꯛ ꯈꯟꯗꯨꯅ ꯃꯕꯨꯡꯅ ꯅꯨꯡꯁꯤꯔꯛꯏꯕꯅꯤ ꯇꯥꯃꯣꯌꯥꯏ ꯁꯤ ꯑꯗꯨꯃꯥꯏ ꯎꯪꯂꯒ ꯂꯩꯅꯣꯕ ꯊꯣꯏ ꯀꯩ ꯍꯥꯏꯒꯦ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯂꯥꯡꯂꯤꯟꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯝꯒꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤꯡꯁꯦ ꯑꯃꯠꯇ ꯎꯕ ꯐꯪꯉꯝꯃꯣꯏ ꯇꯥꯃꯣꯌꯥꯏ ꯅꯪꯁꯦ ꯑꯩꯒꯤ ꯐꯝꯗꯗꯤ ꯑꯩꯒꯤ ꯑꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛꯅꯤ ꯊꯣꯏꯍꯟꯕ ꯊꯣꯏꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯤ ꯊꯣꯏꯁꯨ ꯃꯣꯃꯣꯟꯗꯣꯛꯅ ꯊꯣꯏꯍꯟꯕꯒꯤ ꯃꯊꯥꯗꯨꯗ ꯂꯩꯖꯩ ꯅꯪ ꯂꯩꯔꯝꯕ ꯅꯪ ꯑꯁꯤ ꯇꯥꯃꯣꯌꯥꯏꯅ ꯃꯣꯃꯣꯟꯗꯣꯛꯅ ꯂꯩꯕ ꯉꯝꯖꯕꯅꯤ ꯑꯩꯁꯨ ꯊꯣꯏꯍꯟꯕ ꯃꯥꯏꯊꯣꯡꯗꯨꯗ ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯊꯣꯏꯕꯨ ꯃꯊꯥꯗ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ ꯑꯅꯤꯃꯛ ꯃꯤꯀꯨꯞꯇꯨꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯄꯨꯡꯀꯣꯛ ꯀꯣꯛꯄꯒꯨꯝ ꯇꯧꯏ